Akasvani Imphal Ngangbam Nganthoi na pau pazari ahanbada maru iba pau Manipur da haukiba pung kunmari da COVID ki anoba case sanipan 16 thengnaki positive oiba mioi 19 siki Manipur Home Isolation Management Mobile App Mukhyamantri N Birena launch tawkhre Mukhyamantri ki COVID-19 relief fund da maiki kya dagi leptana tengbang pinarakli Bharat ta hauzik coronavirus ki active case masing leptana hantharakpaga loinana naba pharakpagi chang sada mai fudaragi mathakta leire amasung Bharat ta hauzik phawada COVID-19 ki vaccine dose ko tikun lakun manga hena kapkhre Laibak asida COVID-19 ki laisat amuk hana sandorli ba sigi yenglaga section ba watpagi thawang sing tokpi na ba haijari COVID tagi ngakthok na ba section thawrang khudimang ngakna satpiyo duga ahan ba dose ki vaccine kapkhraba mioi sing na matam san ani suba dose ki vaccine kapthokpiyo asai ngam thokta ba makhada haijari ba niyom sing asing ngakna satpiyo face mask upiyo social distancing ngakna amaga phut taruk lapna leibiyo maimit amadi khut satoina hamdoktuna tarutana na thambiyo COVID-19 dagi ngakthokna ba tangai fadaba chana kanglon sing ngakna satpina ba Imphal East Jilagi SP Jogesandra Haubizamna appeal tawraduna hai Miyambu Jogesandra Haubizamna khurumjari nungsijaraba iraisa sing tamthiraba COVID-19 laichatagi kanjana bagidamak akoi amuk hanna section bagi pirep lauminarasi COVID ki vaccine soidana kapthokpiyo face mask soidana upiyo mi amagi marakta putaruk labna leibiyo hand sanitizer season abiyo hand wash natraga sapon season aduna khutsa chengna hambiyo laichat asidagi ngakthongnaba matam gi lengang piba tangai phadaba channa kangun sing akhoi khudingmakna ngakna charminnasi section ba haibasina laichat asi tangan danabagi khwaidagi faraba pambaini miyambu amuk hanna kurumjari hauzik mapung oiba pau Manipur da haukiba pung kunmari da COVID ki anoba case sanipan 16 thengnaki aduga positive oiba mioi 19 siki Raijagi Haksel Bibhag na ngasi numidang wairam thokiba serol amada hai haukiba pung kunmari da punna sample lising mari chani mai fudrani pan test tawbuda mioi 19 positive oiba thengnaki positive oibagi sang sada 19.8 amani nauna positive oikiba sing adugi manungda Imphal West tagi sa home subna ama Imphal East tagi sa mahumpumapan Churasanpur dagi sa masubna mapan Kaksing dagi yangkai teret, Bisnupur dagi yangkai humdoi, Thawal dagi kuntra humdoi, Senapati dagi kunmari, Jiribam dagi tara teret, Kangpokpi amasung Tengnopal dagi tara nithoi, Tamenglong dagi mapal, Ukhul dagi teret, Sandel dagi taruk, Kamzong dagi mari yauri. Masiga loina na raija sige apunba positive case ki masing lising nifu teret sa matarama thoi sure. Hairiba mata masigi manungda COVID positive oiba mioi 19 sikhi. Sikiba sing adugi manungda Imphal East amasung Kaksing dagi manga Imphal West dagi mari Churasanpur dagi ani Kamzong amasung Tamenglong dagi amamam yauri masiga loina na raija sida COVID positive oiba leikhidaba migi masing puna chatret ni phuni pan sure raija sida COVID-19 na nabadagi home isolation tawduna leiriba naba singidamak Manipur Home Isolation Management MSIM mobile app masi Mukhyamantri N Biren Singh namhaki secretariat launch tawkhre mobile app asi Pentabyte Technologies LLP na develop tawbani masi msim.in dagi download tawba yagani app asi athuba matamgi manungda Google Play Store dagi su download tawba yahalagani mobile app asi launch tawbagi thoramadu da raijagi principal secretary V Bumlun Mangsu saruk yakhi COVID ki anaba singlem na layang naba congress na hairi video conferencing ki khuthangda ngasi pangthokiba Manipur Pradesh Congress Committee ki pawgi mifam amada dolgi masin sapamisak Ngangbam Bhupendra Maitaina Raija sida COVID laina na maram oiduna laikhidraba singda kheti poron pinaba sahi 13 dagi 94 phawgi mioi sing vaccine kapagi sang hengar hanaba darkar leiba oxygen amadi masi yenthokpagi thawong ningthina thigatpa district hospital da ICU amadi ventilator sing siznabagi mawong amadi COVID-19 na maram oiduna siba mioi sing sinabagi matangda wafang kya su phongdokli Thawbal jilagi tongan ba mafam ahumda ngasidagi COVID-19 dagi ngakthoknaba Community Vaccination Program hodokre District Administration Thawbal amasung District Health Society Thawbal ani na punna sinduna Zila Sigi Kiam Sifai Babu Bazar Health and Wellness Center Yairipok Kekrup Primary Health Center amasung Thawbal athokpam Ngangbam Lampa Community Hall da ayuk pung 13 dagi nungthil pung 3 phawba hida kapkhi
Masi tharaga hojik jila sigi oina tongan mafam taramari amasung Health and Wellness Center anida COVID vaccine kapagi thabak sathari. Jila sigi vaccination program gi nodal officer Dr. KSS Memsana phungdorpagi matung ina hojik phawbada jila sigi miyoi lising kunthani thoi chatrukuni thoi COVID-19 gi hanba dose ki tika kapkhre aduga miyoi lising manga chatre kunthani thoi na ani suba dose ki vaccine kapkhre. Tabiriba pawase akasmani Imphal degini. Mukhyamantri Nongthombam Biren Singhna miyamda COVID-19 gi symptom phanglaba natraga singnaba leirabadi test tawthoknaba hairi. Social media da thagatpa warolda Sri Biren hai nganna leina asi khangdokpa madi hidak thahobana coronavirus thingbada sauna mateng oigani. Rajya Sarkar na COVID-19 thingnaba paikhatpa thabakta maikai kiyadagi leptana mateng pinarakli. Mukhyamantri gi COVID relief fund da dan tawrakiba miyoi singbasu mahanga thagatpa phongdokli. Mukhyamantri gi COVID relief fund ngasi Manipur State Cooperative Bank na lupa lakh tara, Manipur University of Culture na lupa lakh ahum, Manipur State Women Commission na lupa lakh ani, BIPL Imphal Branch ki Managing Director N. Ibo Sauba Singh na lupa lakh mga, Singtam New Manipur WhatsApp Group na lupa lakh ama, Lising Humbudra Taret, Satret Humbudra Taret, BJP Manipur Pradesh ki State Executive Member Khundrakpam Major na lupa lakh ama lising mga, RK Nganthoi fans and followers na lupa lising kungi sale gi mateng pirakhi. Assam Rifles ki Civic Action Program gi makhada ngasi Manipur Hockey da sanabagi polam kaya marum pikre. Polam sing adu tara mga suba Assam Rifles ki Major Sandipna, Hockey India ki President N. Gyanendra Singh amadi Manipur Hockey ki General Secretary Seram Niken Singh da khusinakhi. Bharat ta hauji coronavirus ki active case masing leptana hantharakpaga loinana naba pharakpagi sang hengalakli. Kendra gi haksel mantraloy na hai naba pharakpagi sang asi sada mai fudaragi mathak yaure. Mantraloy na hai haukiba pung kunmari da COVID ki anaba lak ani lising mai fuhumdoi hena naba phakhi. Masiga loinana leina asagi naba pharakhiba migi sing koti ani lak ni futaruk hele. Leibak sida hauji active case lak kunmari lising taramapan hena leiri. Masi apunba positive case ki sada nipan mari ni. Haukiba pung kunmari da leibak sida COVID ki anuba case lak ani lising taramathoi hena thengnakhi. Aduga positive oiba miyoi lising ahum chanipan ni futaret sikhi. Hauji phawbada leibak sida COVID-19 dagi sikhiba migi masing lak ahum lising taramanga hele. Nagaland ngarang nauna mi chani humpu COVID-19 positive oirakpadagi Rajya sigi apunba positive case lising kun chachet marfudra manga sure. Ngarang mi chama kunthamathoi naba pharaktuna hauji phawbada naba phakhiba migi masing lising taramari chamapan kunmapan yaure. Ngarang mi taranithoi sikhi. Laisada sida siba masing chahum taramanga sure. Active case lising mari chamapan kulhumdoi leiri. Meghaloi da ngarang COVID-19 na mi tara sikhibadagi hauji phawbada punna sikhiba masing changa taranithoi yaure. Ngarang nauna mi chanipan ni futaruk positive oirakpadagi active case lising nipan subna yangkhai manga leiri. Amaromda mi chachet yangkhai nithoi naba pharaktuna punna naba phaba masing lising kulhumdoi chachet kunipan sure. Meghaloi gi Mukhyamantri Conrad K. Sangmana Deputy Commissioner sing da COVID laichat hena leiba mafam khangatuna vaccine kapagi thabak kansinaba amasung laichat asi thingnaba thorang lokhatnaba khanghankhre. Hauzik phawbada Rajya sida mi laka humlising humbudra manga chani mai fudra ahanba dose ki vaccine kapkhre. Mi lising humbudra mari chani supna manga na ani suba dose kaple. Lekai gi mi yawhanduna khwaidagi nemba thak phawbada vaccine kapthoknabagi thorang lokhatnaba Mukhyamantri na official sing da khanghanki. Vaccine kapasina COVID laichat thengnanabagi khwaidagi mapung oiba lalongni haraduna Mukhyamantri na official sing da akaknaba pandam thamlaga khongjang changsinaba amasung jila khudingma kupna yengsinaba khanghanki. Sikkim da sahi tara nipan dagi nifu mari phawbada leiba miyoi kanglup ki COVID vaccine kapagi thabak hayengdagi horaga matam khara leplagani. Rajya gi haksel vibhag na hai anoba hidak phangbaga makha tana amuk vaccine kapa hogani. Mathangi tangkak adu da Rajya dugi jila mari makon singani. Adum oinamak sahi nifu mangagi mathakta leiba mi sing amasung angang macha senba mama sing vaccine kapagi thabakti kendagi chana kanglon ngakna makha tana chathakigani. Sikkim da ngarang nauna mi chani mai fudra manga COVID-19 positive oirakpadagi active case masing lising ahum chamari kunithoi sure. Ngarang mi ani laichat asida sikhibadagi punna sikhiba masingna chani kunthamapan yaure. Khwaidagi noba paw matung ina Sikkim da COVID-19 na nabadagi pharakpa masing lising mapan chamapan kunthahumdoi sure. Pradhan Mantri Narendra Modi na ngarang telephone da France ki Rashtrapati Emmanuel Macron ge wari sanakhre. Bharat ki COVID-19 laichat thengnanaba France na tengwang pirakpagi damak Sri Modi na Rashtrapati Macron bu thagatki. Lusingba ani na leibak ani gi lam gi amasung malem gi oiba wafam kaya marum khanakhi amasung
handakta pangthokhiba India EU Leaders Meeting mai pakna loisinkiba aduda penba phongdokhi Pradhan Mantri Narendra Modi gi thagi una sandokpa radio program Man Ki Baat thasi gi kunthra da sandokani masi thawra masi gi humbudra tare suba episode ne miyam na makhoi gi motsing namo app natraga mygov open forum da tharakpa yagani natraga toll free number 1800117800 da dial tawraga Pradhan Mantri da English natraga Hindi da makhoi gi paujal thaba yagani 1922 da miss call piraga madudagi phanglakpa link aduda SMS oina Pradhan Mantri da makhoi gi mot phongdokpa su yagani hairi Akashvani Imphal dagi pauta biri Bharat ta hauzik phawbada COVID-19 vaccine dose koti 10 lakh 15 hena kapkhre Kendra gi Haksal Mantraloy na hai sahi humpu gi mathakta leiba mi koti 5 lakh 39 hena ahanba dose amasung koti 1 lakh 93 henbana ani suba dose kapkhre Akashvani Paumin hai Malengi khwaidagi chawba vaccine kapagi khongjang asi sahi sigi January 13 ta hawdokhibani ngarang nung makhakta da vaccine dose lakh 13,38 hena kapkhi Mantraloy asina hai hauzik rajya amasung union territory singda sizinadriba vaccine dose koti 1 lakh 93 hena leiri Mantraloy na hai kendra na hauzik phawbada rajya amadi union territory singda vaccine dose koti 12 hena pikhre masigi manungda khara mangkhiba yauraga punna dose koti 10 lakh 13 khara hena sizinakre lakliba numit humni asida vaccine dose lakh ama rajya amasung union territory singda piragani haina su Mantraloy asina phongdokli Rail Mantri Piyush Goyal na hairi COVID-19 gi anaba singda oxygen lab tana phanghanabagi damak nonglei nungsit yaski khudongthiba mayok na khraba matungda railways na masigi rail gari sing hanagum chelhanaba khanba thabak paikhatli Mantri na hai lebak sida oxygen express rail gari singna nongmada khwaidagi yamba sangda oxygen metric ton 1,150 puthok pusin tauri mangna hai nonglei nungsit yaski khudongthiba kaya singna raduna ahanba oxygen express Raurkela dagi Melor pangkhre Black fungus saiga khangnaba mucormycosis layengbada siznaba hidak liposomen amphotericin B injection marang kaina phanghanabagi damak kendra na kadma thabak paikhatli hidak asi sanaba sarkarna company manga amada su license pikre Pradhan Mantri Narendra Modi na hidak asi malem gi phangba mapham amadagi hekta lawnaba su official singda khanghankhre Akashvani Paumina hai malem gi mapham kya da leiriba Bharat ki mission singna drug asi leba asi da phanghanaba thabak paikhatli Tharang asi America gi Gilead Sciences ki matengga loina na paikhatpani Gilead Sciences na MBSOM Bharat ta phanghanaba khanba thabak paikhatli drug asi gi vial lakh 1,000 hena hauzik phawbada Bharat ta pirakre atopa vial 35 amasu lambi da leiri Amaromda COVID-19 laichat manung asida black fungus ki injection amphotericin B Warda Genetic Life Sciences na puthokpa hokre Kendra gi Road Transport amasung Highways Mantri Nitin Gadkari gi lamjing makhada Genetic Life Sciences na injection asi lupa 1,000 da yongani Genetic Life Sciences na masigi planta nongmada injection 10,000 puthokani Seltu Mantri Nirmala Sitaraman Sabhana 3 oiduna hayeng ayuk pung 13 da GST Council gi 92 suba mifam video conferencing gi kuthang da pangthokani mifam aduda Selthum Rajya Mantri Anurag Thakur Rajya Singh amasung Union Territory singi Selthum Mantri Singh amadi makok thongba official sing saruk yagani Council gi 92 suba mifam mamang sahi gi October 5 da pangthokhibani mifam aduda Rajya Singh gi compensation pithokpa GST return file tawbugi thawong hen laithok hanbana chingba yauna maroiba wafam kya marum recommend tawkhibani Loisilakpada COVID-19 dagi ngapthoknaba face mask upa phuttaruk lapnana leiba khusa amadi mai mitaru tanana thamba haiba samba thawong ahum asingangna chatpinaba amuk hana ningsingjari aroibada maroiba paw amuk hana Manipur da hokiba pungkul marida COVID ki anoba case 9,13 thengnakhi positive oiba mioi 19 sikhi Manipur Home Isolation Management Mobile App Mukhyamantri N Birena launch tawkhre Mukhyamantri gi COVID-19 relief fund da maikei kaya dagi leptana tengbang pinarakli Bharat ta hauzik coronavirus ki active case masing leptana hantharakpaga loinana naba pharakpagi chang sadamai fudaragi mathakta leire amasung Bharat ta hauzik phawbada COVID-19 ki vaccine dose koti 10 lakh 15 hena kapkhre pauloi jare